Ngarang Numidang Pung Tararom Taba Matamda SENAPATI District Manung Chanba Taphou Maremei Khulda Yum ani Meina Tumna Chakhre Pawasina Hai Thodok Atuda Meina Chakhre Yum Singadu Khuladu da LEIBA Lakpa Chahi Yankhai Manga Apokpa Pasang Amasung Dainichung Chahi Nipunipan Apokpa Laikhidraba Malangchung Kowa Miyoi Anigini Hairi Meina Tumna Chakhre Lakpagi Ka Ahumgi Kuki Taphou gi Chief Len Komang Jongloi Chahi Yankhai Taret Apokpa Laikhidraba Pauza Hau Jongloi Koba Amana Bhara Lauraga Leibani Thodok Atuda Ka Ahumak Meina Tumna Chaktuna Tangoi Onki Hairi Amaramda Dainichungi Bharadana Cycle Dagi Dairam Chahi Nifu Apokpa Budhiram Irang Part 1 Dagi Puspalal Chahi Nifu Manga Apokpa El Kamal Irang Part 1 Dagi Ganesh Kumar Chahi Nifu Mapan Apokpa Laikhidraba Mohan Prasad Amasung Kangpokpi District Irang Khare Dagi Machan Kati Chahi Yankhai Manga Apokpa Ser Bahadur Hairiba Miyoi Mari Asina Punna Ka Manga Wairaga Leibani Hairi Mai Adu Karidagi Matau Karamna Haurakibano Haiba Chapchana Khangdrei Mai Chakpa Aduda Lakpa Amasung Dainichungi Punna Ka Taret Tumna Chakhre Hairi Mai Chakle Haipki Pau Phangmadagi SENAPATI Police Amsung SENAPATI Fire Tender Sing Changsinduna Mai Kanbagi Thabak Chathakhi Adomainamak Miyoi Amata Asok Apandi Yaukhitre Hairi